Jiribam District ki lambi thong leiriba intervillage road sing matam kuina sembi dabana miyamna chathok chasin tawbada chauna awaba oiri nongju panthagi matam asidana hena awaba kaya mayoknari Jiribam mayoldagi pangna satliba lambi jiri tipaimuk road natraga man bahadur road haina so khangnaba maru oiba lambi asigi fibam nongmagi sokse lagli jiri tipaimuk lambi asi matam kaya gi mamangdagi hauna miyamna sembiu haidana lawrakpagi mahina lambi asi semba hauki aduba hojik lambi asigi mafam kharada koilas tharabasu matam chana sembi dabana hojikti nongju pantha asida chatpada miyamna khudongchadaba kaya mayoknari haukiba numit kharani asida mongbung khun manakta lambi tatkibana ngasi fawba lambi fawnoba ngamdabadagi laltingkhal romda oina फावरबा यारोलपोक पी कासिमपुर लंबीदा मियामना हौजिक चासोक चासिन तौनरी मसीगी मतंगदा द ट्राइबल एंटरप्राइजेस की प्रोप्राइटर कम सीईओ लुलुन सिंगसनना फोंदोरपदा जेटी रोड लंबी फत्तबना मियाम चाथोक चासिन तौबदा अदुकी मति अवाबा ओरे मियामना थेंगनरीबा खुदोंगचादबा कया सि लेंगाकना खंगबिदुना मियिंग संगबियो हाइना फोंदोरकली So I request to the concerned department, PWD or the contractor who is building this Borabekara Road, Jetty Road. So I do appeal to the concerned department that we face lots of problem, especially we the concerned people who are coming from the village to the district. So if possible, as soon as possible, if the concerned department ये जो अपना जो गवर्नमेंट ने जो है जल्दी से जल्दी रास्ता जो सुधारने के लिए करने से बहुत अच्छा होगा।